Russia amadi Ukraine gi war ase loisilakpagi tangphamda lak le haibani atubu lakting asi su Russia na Ukraine the drone kaya tang 140 drone attack to khibo wa lei Russia gi President Putin amadi Trump ki marakta wa singang naraktura Saudi Arab yauna wafam se khandra pani adu final hoju pawta laktre hojik Zelensky President Zelensky amadi Trump ki marakta yamna kana hunnari Trump na haikibari marudi Ukraine the war oikibasida akoina piki ba mateng $500 billion ni amasung masi akoina lawgadabani mineral oina wealth oina amasung masi gi deal tawnagadabani haiduna ahan gi deal ta Zelensky ni yakete adugi matungda amuk ka condition ama thamaki US ki side gi Trump ki side gi madu seal sign tawdara si haipani adupu Zelensky na high crash sorry aikoina madugi tap ado amuk singpa ngamloi means singloi chini Ukraine high crash koi singloi amasung karigumba aikoina madugi singbagi dil da sign tawkhiba di Zelensky ina sign tawkhiba taragati lakadar ba chahi nipu yankai event mapok ama ni icha isu phawbda chahi chambri chamwa Ukraine se slave oiduna laikhragani amuk sahanna phukat pangamlaroi aduna US na claim toripa mineral piu haibike deal asidi any condition masida seal sign khoi thabangamlo haidokre Zelensky na makata na sumai jo haiki maludi kari gumba aibu post asidagi resign to ko harasu madu yagani aduga mineral pibagi deal tawrabagi dollar hanbagi wafam city langthokro amasing soya roi chini hojik yamna kan ba argument ne hoji chatharik se masi tanatra Zelensky na makata na haiki maludi Donald Trump isai sakli makoi gi $500 billion ekoi de changki war ki 8 oina haiduna adubu Zelensky na haikre billion dollar chama muktani lakhri se atai kai su lakhidi aduna masigi wafam sida hojik US amadi Ukraine ki marakta yamna chawba argument su oirakini Amor of the Zelensky na wafam simbasu haiki madudi nakoigi pe taxpayer singi paisani haibase masigi account di mayama mani karai digi karam lakle ba du khangti haidokre President asina asum so haiki madudi US na ikoi de piro $500 ase madu nakoi claim ni madu na te only $500 billion to na ikoi na phangkhre se adubu madugi paisa du takai du su I khite madugi paisa du US na ikoi da pirak pani investment gum tawbani amasu madu hangadabani haibase I khibe yaukide aduna Donald Trump na claim tawraga su masidema fasi maramti maki paukhum leite reasonable wani Zelensky na hairek lise na khoi de help tor kibani free de pire kibani madugi paisa du investment me tungda hangadabani high perform de kaiso haina khitena adu khoi kamai hangadori masigo perform sim leire adugi matungda hojik Donald Trump amuko am high creme mauti karigumba Ukraine the next khoi na paisa pi targadi $1 pi targadi $2 halakko mathau tani sine 1 million means 2 million halakko mathau tani asigumba condition am thamkhre adura hojik ka US na am kana claim tawbase Zelensky khoina direct high crime di madu hangadaba nate mangsu manglu no haiduna aduna fadar so haibani hariba paisa se Ukraine di phangba ngamloroi maramdi bakhoi da piru matum da help kum da pikibani na kaisu ayi ba yaho to panina adupu hojik masigi wafam sidagi Trump su amna khangkhre aduga pot ama piba taragati karigumba wara ma da kanagumba da paisa am da piba taragati madugi demand khara thamhogudabani haibase haina kre aduga prithvi country mayam manasu handak US amati Ukraine gi marka chathari se masidagi sikha mayam lawkre India gi orasu ama orasu madudi kanagumba ma da paisa piba taragati ayi ba ma thamhogudabani adugi mahutta karigumba ama ikhoi lawgani haibase hayugudabasini aduna hairiba $500 billion la $350 billion la masigi paisa singa se Ukraine high crime to loina koi da lakpanate nakoi gi company mayam lairi weapon companies makoi du kuthang da madu gi paisa duna kuchu khulai akhoi di awhalakhi bani aduna paisa oina sengang oina europadi akhoi $100 billion muktani aduna hojik US na Ukraine dagi phangbasi kai phangroi duka masigi kokte thatari se Ukraine da sumkoi economist tamti makoi expert kya laikra pone purmaktuna khanna nainara Trump poina hadak chablak disha masigi kadi reply dai haira kam koi khandarak pani aduna hojik laila haidokre na khoi da pirak pani adugi mahuta kaisu piu haikeda bani na adudi akhoi gi mateng ni haiduna khoi use to khibani aduga madugi mahutta mineral piu ama piu haibasi di waita wani hasini hojik hai krise